खुरुमजरी ISTV न्यूज़ में ताबरी पुनुपु तराम नोक्सरी ngasi maru pau liquor prohibition lawthokuna namduna hekta chana hangani haibe wafam leite sab sab fireb ama lawdringai da masigi afaba amasung fataba sung mapung phana khanaba mathok dai hana signature okram ibobina phungdokre sak sana ba chatkiba naha ama sidun leramle irimungda miyam lambi thingbi khongjang chathakre amasung ISBS Manipuri short film fiction festival lisingani tara mahagi da makhangalaba film kunthra taru hayengdagi ISTV da sandokwa horgani Housing mapung pau Lising macamapal merpuda mathoigi April amadagi state asida chanaba hokiba liquor prohibition kudak tehta loktoktuna namduna chanhan ge habalite house member punama kong sungsinaduna civil society sing tana bachumi sab saba firep ama logdringaida masigi afafata sing tana hoduna aroi warep ama lowa darkar oi haina chief minister okram ibobin ngasi sathakiba assembly mi from the phongdo kre ngasi tuan ba demand taru khanabada opposition gi maike degi pukhalakhiba policy katsingi paukumda exercise ki tabak su puriba chief minister wafmasi phongdokibani ega sigi makhada state asida yuda thing mulaiba su masina kari su kana ba phangre miyam thakpagi haina bidi ahongba matalaite masina aranba lalol itik tawriba singda hena kana hale amaromda sarkar na aina si fazana tabak lokhatabadagi tawbuni haina civil society singnadi phongdorpa yai adubu security sing law and order bunga kadra yu thingbaromda mai onsin gadra Mizoram yauna awang no state kaya da leramba thing balokthok na kre state asigisu ek asi lokthok labadi sahida lupa crore chahum dagi chawnga fawba revenue lakpunga nguni sel lakani haiduna su khunai asigi chanariba yengdana sarkar sina firep hekta loroi haiki state excise demand khanabada policy kat pukhaladuna andro kendric MLA Sam Kumar na yugi athing malerba su mapalam da saba using mafung kudimakta Irai lain fangi prohibition asi lawthokuna lamdam asigi oina fangliba andro sigmai fayeng na chingbu yusi atai lebak singda thadokna ba matang muchuna ba distillation amadi bottling sing tawba darkar oi masina ayenba income lahan ba nganguni haiki Imphal manungi traffic signal gi chahi gi maintenance contract loisindabana signal light sing asi mathau fazana tawhanba ngamdabani masi tawrabadi traffic signal light sing sabchana sinaba yagani haina transport minister Dr. Ratan Kumar phongdokre Transport की डिमांड खनबदा opposition by के पुखलकिबा policy कट की पाउकुमदा वफम मसी minister थमकिबनी इम्फाल की तुंगा फम नेपाल दा फेज अनि थोना traffic signal नेपाल खिनख्रे मसी माहुटना फन थादरगा transport traffic police PWD अमदी माहुट का पुन्ना manage तवनी department सिंगी अपुनबा मिफम मसु पांगथोक्तना हौसि लेरिबा traffic signal की फिबम सुयंगसिनख्रे जनरंगी मखादा पिथरकपा सेमी लो फ्लोर बस सिंग लनाई हॉस्पिटल नत्रग स्कूल सिंगदा सिननबा कैबिनेट वारेप लौख्रे May lambi national highway da upgrade tobulu na highway amagi sabsaba lambi ohenanaba DPR ministry da thargani senba sai asida lambi sing semjinanaba tampak ki district singoina lupa crore amamam chingi district singoina crore amamakai hable haike Commerce and Industry Minister Govindas Konthok Jamna Haikre District Kodimakta Industrial Estate amamam thamnanaba thok paikale Tagel Industrial Estate hena Pakthok Saukthon Bagalodina, Bisnupur Amadi, Tawal, Gisango Saru, Tabakan, Chatari, Chorachanpu, Chandel Masum Kulgisu, Chase, Manunda, Union Minister Urep Uyung Tamlagani, Laboy Konang Kongda, Imperial Garment Making Tamlagani, Lonena, Textile Park, Amasu, Hangdolagani, Nilakuti, Put Park, Chase, Manunda Sangaragani, Balelda, Hiram Kudin, the Sinaba Yaraba, Warehouse Ama, Jiri Bamda, Inclusive Growth Center Ama, Lingnana Batorang Lere, Manipur Industrial and Investment policy thummatam da chanaragin haike demand sing asi khanabada policy kat pukar kiba kisamtong kendgi MLA L Ibom Sana Imphal manung da khiliba traffic signal sing mathau tawdre janarungi makha pirkiba bus sing school amadi hostel sing da sandu more international market amadi exhibition amadi film uli basing di tax law haike Oinam Kendrick MLA Dr. I Ibohol Bina Inter Village Road Sing Fazana maintain Tawdre Lam Koiba Sing Mafama Oiba Sadusiru Ising Saibi Tabalambi Pakto Pungamdre AA Technical Sanction and Singba Loner one of the file processing Tintale Kagempali Lambi Darkar Oiba Fun Pibangamdre Major District Road Amasung other District Road Samson Mangamdre Haike Andro Kendrick MLA Sam Kumar na Transport Department lambi sing da karam gari sing chanhangani chanhaloi haibadu ngang na chatre PMGSY gi makha da semba lambi kaya gari so kaya 1000 ra lambi ama ta thole lambi sing gi profile semduna matam chana lambi sing semjil hauna ba wafum pukhat ke
State Force Oriba, Police, MR, BDF, Amadi Commando, Signal, Lisni Tarani, Tiki Tarama, Fawda, Criminal, Obatabak Tarum, Chama, Mafutareta, Cheneki, and Hongi Tabak Supuriba, Deputy Minister Gakangamna, Fungdokre, MLS Samuel, Resom na Hankiwong Amada, Minister na Paukum, Pikibani, Asing Matabak Tarum Sing Sek, Tonanaba FIR, Chanbagi Matata, Departmental Inquiry Su, Tawi Lunena, Personal Taret Dismissed Tokre Haiki. Ngasi sa sakiba mifam na Transport, Public Works Department, Commerce and Industry, State Excise, Sell Tax, other taxes, duties on commodities and services, amasung planning apun masabab lupa crore lising macam humpumanga lak mari lising kumatoi pass tokre. Mamanaba singasak sana basat kibani haiba iril bungdagi santam anilgi masanupa santam nimax kawa jahitara mapalom surabanahama sidun leramle misi adubu yaning do fongdok tuna iril bungda lambi tingbagi khongjang changsin kre ISTV news na hozik phau goina phangba pawgi matungina santam nimax asi ngarang ayupung mapal makhairom tama tamda mamanaba kharga kar amada chak sanagani haiduna mayumdagi thokraga ngarang numidang wara wangkai ningthem pukrida Taduna Leramadi, Zenims Hospital, Pukala Matunda, like an Wangamdan like Kidabani, Missy Sigimatanga, police Tizimba Hokre, Amarumda, Nimax Matokram, Siram Livno, Taudosi, Senava Musing, Paduna, Ango, Cherak, Piga, the Vinihana, Irabung, the Miam meeting with Hongzang Sansinki, Masinamara Moiduna, Lambias, the Moksagi Punsida Town, a Kai Pikre, Housing Pawgidi, Nimax missing Matanga, Senava Musing, Kanakana, Pagale, Haibat, Sabsa, Pau, Ama, Police Mike, the Kangla Poletri, Missigi. Asigi matanga JC ma same kre JC ki convener Toksom Sunilda like raba Nimax MCSC Loktunarga Halangani Habigi Chingnabale Ma Ngarang Pung Mapal Makhairom Tama Tamda Bamon Kampudagi Kongkham Poire Chahikul Apopale Kidaba Pamesor Koba Mamanaba Amaga Tomina Kibani Pung Manga Makhairom Tama Tamda Bamon Kampudagi Mamanaba Winam Ananta Koba Mio Amana Mark Laite Hana Yum the Pau Pirakani Imungi Mina Zenim Sasapada like raba Nimax na underwear amakak selaga lerumki mana setsa kiba pirol adu wangkai ining tempukri mapalagi kangjum Kennedy kawa mamanaba amagi mamana sudokre haini mungmanungda paudum laki maki masada su dakmam kamuk lerami tinyaningai oiba mesi asigi matangda police na langla langzel putoktuna mara leba sing cherak pidi fawba asiba haksang lokroi amadi makhal kayage khongjang changsing khigani hairi haiba khoi accuse mari अखोने एक्यूज मरी सी मखोइना प्लान तरवा हाटपनेना आई जेसकी मेkai हाइजगे मरमदी मखोइना अंगांग असिना इसिंगदा इराक नदु सीबा खुशी हाइबसी अदुम नेचुरली अखोइ दुम खांगी अदु सोय ओइद्रे हाइबा सिरिबा अंगांग सी मखोइना हाना प्लान तरवा हाटपनी मरमदुना एक्यूज ओइबा मखोइ मरी से मखोइ मथक्ता मतिक साबा सरकार असिना होय एक्शन लखत बिदुना अखोइ असिगुलबा मिहात असिबु होय जेसकी मेkai यानिंगदो फुंदोकसरी रनना हाइबा मियासिदा खोगी मेन एक्यूजन जेनरिबा मांगपु कौथोखिबा हाइबा तारे खोगी कोंखांगी पोइरै खोगी लेखिद्रबा अपोकपा के परमेश्वर हाइबा अंगासिना हाइबा नुपामचाजी पुथोखिबनि मरमदुना असिगुमलबा मिहात असिबु खोई जेसकी माकेदिगी यामना कन्ना कंडेम तौजरी लनेना मिहात असिगी असुम लंगलांगजी फंगदि फावबा जेसिना मखल मखा कयागी खोंजंग अकन खोंजंग कया खोई बन्ना चिंगबा कया मखाता चथजगनि हैना थमजरी Sine Directors Guildna Sinduna Thasi Kundarukta Pangthokadoriba Ahanba ISBS Manipuri Short Film Fiction Festival Lisngani Tara Mangagdama Punna Film Kuntrataru Khangakre Minute Mangadagi Tara Fawu Manungda Short Film Festival Asigidama Punna Film Humdoi Unaba Thagalpui Manungda Film Thazaliba Director Singa Loinana Screening Tor Matungda Short Film Kuntrataru Khangakibani Director Choice Award Kidamak Filmmaker Dinesh Rongronggi Ima Leibak Kidamak Haiba Film Asi Khankre Festival Asigi Mari Lena Hayengdagi Numit Kudingi ISTV Network ki Tungan Tomba Channel Ohumda Repeat Telecast Kalonina Miyamda Film Sing Asi Hangadori ISTV 2gi 2da Numidang Pung Mapal Amadi Mathangi Numita Repeat Telecast Oina Utkani Numit Asmaki ISTV Plus da Numidang Pung Teret Makai Amadi Mathangi Numita Repeat Telecast Oina Ayu Pung Tara Mathoida Short Film Sing Utkani ISTV Sangai Channel da Nimidang Pung Taru Amadi Mathangi Numita Repeat Telecast Oina Ayu Pung Mapal da Film Sandokani Khangalaba Short Film Sing Adudi Director Maipak Snagi Canvas Rajen Laisang Temgi Saiteng Arjun Ningthauzagi Aisu Lairik Tamningi Dr. Thoksom Rabindragi Hanga Amadi Kahama Khuja Kai AK Ganesori gi Isagi Damak Amadi Imagi Ibungo Punil Hyang Amadi Priyanandagi Idols Dinesh Rongronggi Imalai Bakidama Jinan Igi Karigino Mahesh Kumar Hawizamgi Lang
Nongzumba Nongsungi Lirik Tamdabigi Macha Romi Lamabongi Lingzel Rakesh Nauremgi Lingzel Razel Lesang Temgi Lupatara Kaki Birendra Salamgi Malehenganu T.S. David Ki Magiwari Irungbam Premanandagi Meden Arup Kumargi Maku Mangumba El Surjakanta Madi E Debangi Mangpong Nadraba Manglal Ama Ningombam Ganasangi Masina Faradra Lopendra Takelamongi Masu Hingalu B. Rosie Devigi Mating M. Olivia Devigi Mino Chanchan Gurugi Mikupi Lang Amadi Mudds on the Muddy Minds Rakesh Moirang Temgi Minungsi Deepak Thangzamgi My Father Lukanan Ketimemgi Nawa Ikoibu Ais Zaganajit Maitegi Ngasigi Pau Sujakanda Ningtozamgi Nong Yaugdaba Land Laisam Premanandiki Pirang Se Kanagino KS Viswamitragi Silence Broken Babina Salamgi Tangoi Amadi Chan Hisnamgi Theory Di Fajai Practical Di Yauroi Koni Hauzik Chathariba Assembly Mifamda Yellow Missing Kananaba Saba Bill Putotuna Warik Logadavni Have Davida Nasilamdam Sigi Mera Paibi Lusing Bissing Amadi Kaitel Pambi Nupisina Assembly Tamna Sansinaba Honabada Police Chow Namuna Tokre Asinu Matung Punkaya Marum Chatpada Tokiba Todo Asida Police na Mayra Paibi Singadu Wahimum Lekai Community Hall Fawa Taktoki Mapamadu da Mayra Paibi Singadu Punun Leramotung Pangtokiba Paugim from Amada Poire Lemero Punmara Paibi Luki Lusing BL Memsovina Assembly the Putokuna Sabsa Billama Pass Togri Fawa Miyangi Kongzung Handogloi Hana Pass Tokyo Billadu Yellow Missing Kanana Benete Mitop Sogot Bilni Miyangi Apama Pangri Fawa Kongzung Sansingani Haiki Jesse LP da sunne lokta ka chen imagine ga loina na lok khoding ma ka loina na koi na sanction bada police sing na thunjan ba che akoi amoi thona nuai te makoi gi saruk su yauri nan manipuri thing bada makoi na akoi bu mama ma oi da khandana akoi bu inna ba che akoi da nuai da de Nupi Samaj Gilusingbi Ramanina Kongzang Asgimari Lenina Hayang Satagador Bajan Strike Asimian Sogot Piu Yellow Missing Kanana Bamaira Pibis in the Kongzang Sansim the police not Timba Piba Yaning the Haki Lana Kalibina Pinchimana Miam Yada for the Chicarino a 2 woman from the Kogi every year Pagana part of you are not in Haiti Miam there Hanbalayo Manipula Miam Punamaksha Nayum like one about the way Kari to be ready Joint Committee Women's Hungi Co-Convener A.K. Memsana Yellow Missing Kananaba Miyamna Pamnaba Billama Assembly da passed out the Fawa Kongzangasi Hanbalay Haiki. Hayeng Shui Koina Manipur Pumpaki Jene, Saika Jennifer Manipur Ladiba, CSO Amadi Manipur Praja, second to the Manga, Masibu Sogat Piri Harega, Amutang de Ko Yellow Missing Kanbada, I could put na Kungum Chen and Leminatana, I could yellow missing. Kanana Bukit of Dancer, Lomina Sita, the Sakasa, I could Atom Matamda, Masip Ham Tagu, Matikza of Sakani, I know could put the Lauminarakanda, I could yellow missing. Kananaba, Adugumba, son of a Yaba Bilama, Tomatam the Bill passed over you, Karigumba Tabatagadi, I could Pazamiana, to mean a cuckly toy. Inner line permit system Sanhanga Haina Sansilapa, JCILPS ki Kongzang Saru Amoina, Quarambal Katil Masina, Hortunasi Infal Marunga, Kongsat at Cray, Kongsat Infal Lagi, BT Rota Lalaga, Kangla Gate, Traffic Point Power Laki, Manipur Police ki Yamlava Personal Suna, Laksinduna Katil Tamna Kongsat Muk Lahanki, Asuma protest asi Kanchipur area, the Su Mioikiana Chetki, Infal Iski Andro Parking the Su District Asimasing Lam, Mayoris and Kongsang Sansinki, Konomamang Traffic Point Power Laki, from Infal Iski, police personnel sing the Kongsat Adu, Makatan Salan Kide, Haring from Power Lanki, protest Adu the Yabu Mahiroina, Mayor Singba, Amasu Police and Farki, Manipura ILP system, Mapung Pana Chan, given the Hibasi Mian Matam Kagmangi, Taxino Lako Davini. Visitors will Chanabayaro, Lamdamasi Yellow Missing Kanmada, Chanaba Bill Putukno passed the Wooden Haba Joint Committee Davi Sida Yauribani.
Yellow missing Kananaba Anova Billama State Assembly the Kanaduna Pass Tonanaba, Jesse ILPS, Student Wingi, Tomisina, Tuan Makungsan Kasang Sinanaba, Sam Sarihaina, Student Wingi, Kanbana M. Angamana, Paumisina Fundo Cray. Masi Desang Officer Pangtoba Paugi from the Man Makatara do not my Rusin Masagi right or riba, Yellow missing Kananaba and Simu Habi Hoda, upon Mapira Pamadi Fu, Sabator Manipur Police Kitombu, Yaning the Fundo K. Listening tara magi Mars had the Manipur Legislative Assembly mifamna Manipur Regulation of Visitors, Tenant and Migrants Workers Bill listening tara maharibasi passed tawale credu bill si yellow missing right nak sen bagi mahuta mapani ki sangsilekbanan local singi safety and security o ina semba adugumba bill amani haina Jesse ILPS na lauthokrabani maramanduna bill si sanaba yaro bill asida indigenous people sing kanana masak yaudaba tayo na bill ama webena miyamna yabang ngamroy maramanduna state assembly da ano bill ama pass on ba changsin bada Manipur police na namduna thingna bahona basu student ngi thomisna lepalaita na makal makha kaya gi khongjang singani Masi EOS ki Saru Moina Rural Academy, Pioneer Academy, Isor Temple of Learning, Imphal Public School, Dhaneswari Higher Secondary School, Wangkai Model High School, Amadi, Model Higher Secondary School, Teranas, Mufum Sing the Kongjang Chin Bada Manipur Police na Tingna Bahonaba Amadi, Mayroi Simbu Fuba, Chabeta Bothawong, Sataki Basi, Akan Mamong, the Yaning the Haiki. Eko yelong missing Kanabigi Weba, Ekoki Ain Chembu, yelong missing Kanabigi Weba, Adung Billama Putopio Haidana, Sangelak Padugum by Yokshinda. Upon the Pirakba Madi, Tamtina Pusa Tongshi, Yamnakan Mamong the Kanemtoe, Makatana, Chancheliba, Anova Billama passed on Nava Amadi, Hana Lady Billa to Sanabiyaro, and Sanjelibi Hoxi, Quay, and I am the police and Namtana Bona Taragasumatu, by doing it Tomishina, by Hanbelate and Makatana, Tongan Tonganba, Kongjang, Adumak Makatana, Chanchin can have Sima, Medai Kutanga. Lamlai Kendra the Lariba Government Office in Matau Ningtina Tahunduna, Miam the Kanaba Panganaba, BJP Manipur Pradeski, RTI Convener, M. Porehamana Puning Singsili. Kendraski Manungaleba Government Office in Yangson Big Konsata from Masibahana Fungo Kivini. Lamlai Municipal Council Development Committee made up by Madi Club Kimut Yauna, Lamlai PAC Film Yangson K. Nupiaman of Fungdorok with the Health Center, Silepum Topa, Dr. Latabana, Miron B, sing the town of Kudongcha, the American. Center Siga Ultrasound, X-ray, Amadi, Atay, the car of Masak Sing, PBU Hike, M. Porehanbana, Lamlai Delariba, MI Office Listenani Tareta Sabalo, Kravasu, Sangadana, Thong London Laire, Agri Office to Matoto Dre, Electricity Department Office Amadi FCI, go down the security Leslie, Government BSF, Lamlai Police Amadi BDF, Mapam Zabada, Hongdo Pio Hike. Function to the Hivasi, Masiam Song, and government, yes, Webini, Aduga, usually Manax, not the Leva, Agri Office Sisu, Marumarang Tiva, but the Agri Ueva, for the Hunter Office in Tiva, Lamai, Leva, Police Station, the Police Station, Mafam Lake, my station Lake, missing a sea Huzik, LTCT, you know, the waterman of the police installation later, Aduga, FCS go down in a lady, go down the Shigi, stop sing like the quarters, as the policing is Oshi on the lady, as the Muhammad later. Aduna, Masigi quarters sing as FCSQ, we stop singing like from Topa, we Muhammad Single and Virga, Aduga, police station of Hamzana Saga, police from Sana Tamina, Governor to Tohaningi. Manipuri Literary Society Imphal Nasinduna Konsum Nokul Naiba Nangbune Inimsa Haina Mingtolba Sayang Lyric Ama Ngarang All Secretariat Rota Laiba Manipur Hindi Parisat Holda Funkre Toromaduda Kairau Kendrige Mele Karam Thamarjit Society Academy Award Yumlembam Ibumsa Manipuri Literary Society Imphal Ge President Sagolsem Lanchenba Maitena Tarumapun Sing Oiki Lyric Asigi Maramda Manipur University Assistant Professor Dr. Koizam Santibalana Lyric Masaktaki Council of Scientific and Industrial Research CSIR Northeast Institute of Science and Technology Branch Laboratory Lampel Part Imphal Hauzik Matamga Sunaba Maguleva Khau Makal Kaya Putofungamle Mapamasida CSIR Central Leaders Research Institute Chennai ga Kusum Naduna Manipur gi Nat Kyoba Firol Singasi Sinaduna Tuan Khau Makal Yankairom Putokre CSIR Northeast Institute of Science and Technology Branch Laboratory Lampetpat Impal ge Principal Scientist Dr. Isbir Kumar Singaga ISTV Unabada Pongdorokpada Manipur da Lapu Maka Amadi Kege Manadagi Lang Sungduk Nabi Pandamda Banana and
Sisal Fiber Extractor ahum Imphal West Imphal East amadi CSIR Lampel Pat Lingna Batabak Supai Kat Pahore Manamakatana Research and Development Oiba Laiba Maramna Mapam Masida Potok Marangkaina Putopa Yadavana Institute Sina Nobel Products Oina Hitalangta Kayasu Putokli Mafam Masida Putoliba Kau Makalasi Kanaguma Karana Paksana Putopa Tarbadi CSIR Central Leather Research Institute Chennai Mumbai Madi Kolkata da Makoigi outlet Hangzagi have often power lady Masina Lamdamaski Miam the Tau Piduna Sentok Lambi Len Bangangani Haina Pungdokli 2013 da akoina Chennai da akoi international conclave amaka akoina attend tawjai hariba international conclave sida koigi ujik akoina develop tawjirba product nifu yankai je nifu yankai je akoina display exhibition gi stall amaka akoina hangje hangma matamda akoigi foreign country particularly akoi Italy gi yam sawu tim amaka na yam nakana akoigi production si appreciate togire ada moina hai matamda yaragadi akoigi hariba product mayam jingsi bulk supply to bion hai adu tamu tanda khoi gi di being a R&D organization ama oibani na akoi isana di akoi commercial production si yada bani na akoi madu start up jadabani adu karigumba hariba akoi gi kano si yamna commercialize tawduna NGO mana entrepreneur mana latagana akoi gi society mana lawrga production tawrga di hari pot si mapan gi lamda thadok matamda asi akoi na market ti di tadona kasu problem nei roi CSIR North East Institute of Science and Technology Lampel Pata hojik mafam systematic chana adugumba technology know how maruin khongup sanaba leather shoe sing semba yaba kakpa tuwa yaba adugumluba machine mayam mafam systematic chana leire khwaidagi luriba mafam mabadi hariba mafam sidagi training phanglaba matungda mass production oina tawam NGO sing natragana entrepreneurs sing na tawbi mathau tari camera person amuga loina paudum jariba norenangom ISTV News Lions Club of Imphal City ki Makhada Miyoi Kunithuna Saba Lions Club of Imphal Central District Governor Is Manikumar na hangdokre Ngarang Hotel Nirmala da pangtok ke bathoro maduda past district governor T Saitapriya su sarya kilona na Imphal Central member sing district governor na wasloki Manikumar na makata na Lions Imphal Central hangdok pasina Lions ko ina satrak batabak thoram singda hena marangkai na pangtok pangam lagani lamdamasi Lions singi masing hengalagli masida aikoi na hena thabak tawduna hena phaba Lions o hena na bahona se aike Narcotic Affairs and Border na New Generation Kosom amadi OSD ki puna sinduna International Day Against Drug Abuse and Illicit Trafficking itorom thas ki marida More Trade Center do loisin kre loisin me torom maduda amjugi President Wangkemsa samjai additional SP More RK Khomdon NAP ki SIKS Kimboy PAC More ki MO in charge Dr Santi Max ki T Dian Chan su saruyake Moresi border town ama oiba maramda drug ki saithing sauna mayoknari asingum mafam asida awareness program toina pangtok mathau tai tuan ma community sing hena yahon bagi tangai fadaba lei haina wa ngangkhab sing phongdok naki Now KSIKS Kimboy Wifina Sel Line from the Honabada Ina drug Lanomi Tabakta Nupisin Hena Yausilale Masilai Tivani but a Tabaxing as the Laptonaba Cantabamatamoide Haiki Amjugi President Wankemsa Samjai Namore Si Drakias Obalambi Amani Masida Security Agencies in the head of Ming Changba Tangai for the Haiki Manipuri population ni la travel like Russia Chica Munchida ISTV the school is Hangam Yauna Wow Yauna be listened to Mongana I believe we can see the time of the wiki and the table of the Basin Tivo of the Sikivaka from the Roman Timivaka Yauna I don't know if you're going to see young Chatina with young Wolf Willer, as we say, Camello. And when the Sakayana, in Pokémon, the Canadian shape, when it's agency, Pokémon, that the Baru Uji. But if I know that the Sakana, whatever the shape, Turkey Pokémon, say, Machine, Baru, no them. State Highway Moriba Andro Kendri Manum Saliba Yari Pok Laimanai Tongkongdagi Azad Higher Secondary Powgi Lambi Sembi Naba Marile never seen the car and a high Krabasu same the Mayokta Laimanai Youth Club Yari Pok Top Singta Youth Progressive Organization Sacrifice Youth Development Organization Amasung Nongpok Ningto Youth Association Top Singta Apun Bamaira Pai Biluka Kusum Naduna Masi Ayukti Lambi Timbi Kongzang Sansin Kre Lambi da uwa Faizanduna Tayar Maitadu Lami Tinki Ayukpung Mapol Makarum Tavada Andro Kendri MLA Tez Sam Kumargi nominee S Inau Bilaktuna Lambi Mate Asinga Sidigi Hona Semba Hobugaluna Say Simangulo Singina Hana Miam the Khan Badigi Kongzangadu Handukre
Waikhom Mani Girls College Thawalgi National Service Scheme NSS Unit 2 na sinuna handicraft ki matangda tha ahum sathagadaba training program ang sidigi Thawal wang matabada leba Women for Better Society Office da hokre hawdopagi thoramda MPP ki President Soba Kiran Waikhom Mani Girls College ki o Ibohunbi Anthropology Department ki head ke Sadanand su saruyaki training asida Miyoi kumanga saru yari amarumda college asigi NS unit na tha asigi madi sa tharkiba special camp asi loisin kre thoromasi college asigi principal o chauba unit asigi program officer M Romandro su saru yaki Digital India Week thorom thawal gi tuan fum singda su paksan pangthokli Wangkhem Gram Panchayat na Common Service Center khoirong ga khusam na duna Wangkhem Gram Panchayat ghar da thoromasi pangthokre Thawaz College na su e-governance cyber crime amadi computer security habihiramda khanane thorom pangthoki National Institute of Information Technology Imphal na sinduna khangawokta leiba KM Blooming High Secondary School da cyber security gi matangda khanane phum pangthoki Leirong Thel Ningel Gram Panchayat na su Common Service Center khoirong khusam na duna khoirom makha kaithel machada Digital India thorom pangthoki Digital India Week Tharong Saru Amoina Common Gram Panchayat na sinduna mahiroi singi oiba layak pa sangdam mama Common John 3 leba community hall da pangthokre Kanglup ani thona pangthokiba sangdam na ba sigi hawdopagi thoramda Common Gram Panchayat ki pradhan Nungsirei Common Service Center Okram Suteki Village Level Entrepreneur W Kiran Kumar Panchayat Secretary S Maijau Susar Yaki Puna mahiroi marifu tarukna Vision of Digital India haiba thimda thoen tanaki Chandel District E-Governance Society na su Digital India Week Thorom DRDA Conference Hall Chandel da pangthoki Thoromasida DC Chandel Robot Katrimayum Society ki Manager R Jerong NIC ki DIO Raj Kumar Dumbra su saruyagi thorong mari lenana pangthokpa layak pa sangdam na bada makong mathang tarba singda mana matum sing yenthoki District E-Governance Society Bisnupurna Department of Information Technology Manipuri khusum na duna thoromasi Bisnupur gi kiyam asanglen na pangthoki thoromasi da Bisnupur Jilla Parishad ki upadhyaksa A Brozen ADC Bisnupur Larang su saruyaki Sel thoromasi ki marile na pangthoki ba mahiroi sing layak pa sangdam na bada makong mathang tarba singda mana matum sing yenthoki Kaino Gram Panchayat na su sinduna Kaino High School thoromasi pangthoki Ngang Khalawai Gram Panchayat na su siduna Thamna Popi Community Hall da Digital India thorom pangthoki Lions amasung Lioness Moirangi Board of Director Installation thorom ngarang Diligence School Moirang da pangthokre President oina Salam Deven khankre Nong likna subadagi kumbi kendra gi manung da leiba lokol kaya hojik lopan bangamdan leire Khuga Turel dagi labuk singda ising pina naba tawkhiba khong ising pibadi lare dana masini hena labuk singda awaba ohele sing dagi center pa ising khong sing asida ta khibadagi labuk singda ising phangnadre mapum kharada ising phangdabadagi pukri dagi pam sizna dunla lau panana honeri hiram asida ming changbi naba pungning singsilli ana akhutpadi ising pukhatba yadabnina upai leitre dik lau bibam ji yam khudong thiningai ore aduna maram aduna sarkar nang tadi masi pungning ta nang ta yengjen biu Sarkar ke school ayambada mahiroi lenadaba yaurabasu school kharadadi mahiroi singming janba phangnadabasu yauri wangu high school da building matik sadaba lairik tamphong ka watpadagi phamba chanadaduna mahiroi sing khudong chadaw kya mayoknare punna mahiroi chama hundra mathoi leba school asda class amada mahiroi chamagi mathakta tamli adubu oza tara khak leibana khunjasna khaigatnaba amasung ojasina sel puthoknaduna awatpa ojasing mengkhali Sahi isi class 10 ke exam da school asina first division tara manga puthoki hausi ko riba school isi fibam asida mari lena basina mieng changbi na ba headmaster na pungning singsilakli hire tawjai oja sing sigi moi tha gi tolop se dupa sumna tagi lising ani muktani makhoi se taseng na katho aba oja haijaba tai makhoi chahi se ai gi perot se ai so lising ani ga mapan gi august gi headmaster in charge oina lakjabani adugi mamang dagi makoi 1995 do dagi hariba oja tara muksida dum school se pubiraga lakpirabani musibau do makoi lamdam siga angang singsibu kari da soi yadagi haiba senar ga leibiri Marol thok tabada natana tabagi pangal suwa labi masagi sei tara tere khatangai binupi masa ma tha sigamada nupi obigi kai khumnaba mangan bikre hari thawdosira cheneri ba miyo sigi maming songtham rohit apoparada kanta kai sampat mutum lerak tigini hari
Manipur Press Club the Pangto Pau from Marabak Therapy in Pimasas, Mununa, Marale, Mu Cherak Piu, Todosi Matang, Sansilak Kongs and Kudimakta, Civil Society, Mahiri Loop Amadis, disabled organizations in the Mating Pangbu Heidi. Hari Nipichati, Handicap Satrini, Maroon. Manipur Kundariba, Maite, Mite, India की Constitution के Article 342 Clause 1 की मखादा Scheduled Tribe की लिस्ट सलंदुना संविधान की चंगाक पीगदविने हाइना Scheduled Tribe Demand Committee of Manipur ना दावी तोड़ी चेरोल सिना माइटे मीटे सिंबु Scheduled Tribe ओइना सरकार न सक खंबिने बाचई के आदगी हाइजदुना लाकली मियाम न हाइजरी वॉफ मसी सरकार ना ngasi फावो तासिन नदना लेथोकली हौजिक ओइरेकलिव फिल्म मसिदा करिगमो मखल अमतिगी ngaklo लेतबत नतना हिरम खुदिमक्ता सोचरिव फिल्म मसिदा भारत की एक इस पॉलिसी न सिंबा कया मांग तादुन लरी एक इस अमनि टोंगान टोंगान भारत की पॉलिसी कया पाइकलक मतमदा करिगुम्बा मखल अमतिगी संविधान के लेंगाक लेतबा माइटे मीटे सिंगी Werakada filmasi sarkar nasu sabsana khanbiduna mathau tawa thabak thintadana lokat piu hairi hausi aten break amatanga tongan ba course da free education amadi scholarship pinana ba holistic development organization amadi new educational and welfare society Guwahati na honari free education initiative ki project director K.S. Ratna kaisampa ta pangthopa pawmisunguna ba amada Tuan ministry dagi mating amada ayaba lawraga paikhataba program asi lamdamas ki mayru singda lemna lairik lesu tamanana bo honabani maski manungda BPL family scheduled caste amadi scheduled tribes singi mayru singda su hena khudong sa pinanba pandam thamli haiki technical gi education gi system su manipur su yam available oi ta ta amai to duna lei ta bodu la bodu koi kari kamai to ko samna ga ya ga da chigalak matam sire na sagi central government gi apni logo ya ba scheme mayam le ram Madu gitu koi samna kan sire sa koi praza sing sire sa lei ta la ba bego minority kambusi scheduled caste adigi scheduled tribe kambusi sire sa koi khangal la kan sire sa as maina to gi ai tambai ai akoi na samnari ba ai ta lai do institution ta do khal lei jari ba koi KCP की अनि सुबह biannual conference लिस्टंगदी तरा मंगा लोई सिंखिबग लोइना नवारे कया लौरे हाइना पोलिट ब्यूरो स्टैंडिंग कमिटी KCP की चेयरमैन इबुंगो ngangung na thokpa chirol man hairi serol sina conference aduda party की central usingba singna yenaba leitana lubasigi polit bureau standing committee southuna ware lokre standing committee tu da ibungo ngangom bu chairman amomasa mangang bu deputy chairman Thoiba Maitai Wangba Ngomsa Angosna Moirangsa Hariba Music Sina senior member James Paumai Sanatombi Chanu Lorembam Moramba Maitai Tomtin Mangang Sanatomba Madi Wangtoi Hariba Music Sina member in a Kalehari Zero Cinemakata conference Aduna Lokiwa Marueba Warep Singda Malem Temapumda Communism Promote Tonaba Masung Linkanaba Wakalola Sub Continental Asigi at a communist Party singa corporate taunanaba party si coordinates committee of Maoist Party and Organization of Southeast Asia की member party में ओइबा parties ने Communist Party of India Maoist का bilateral basis ता corporate पिनवनी KCP की faction पुनमा कथोक पोलोने नवारी सानदुनि यासिनबा पुरकना बहोनबा हाबे वारेप सुलौखरे अमतोइने पुनसिना बहोनबदा UNLF PLA अमदी KYKL ना चिंगबना थमोइसिना Thaudang Lobinam su appeal tori. Uripo Kangsup Road Auto Magic Diesel Association Kadangwan Branch na handaki SSLC amadi Kosemgi exam da Kadangbandagi Hayeng Pong Manungaleba Mark Kwadi Wang Pamba Mahiri Ani Kangatuna Makoi Puning Thorpoina School College amadi Mapamada Zatpada Kadangban to Infal Seliba Octo Sinabara Loro Hana Association Serolaman Heidi. Tera sapom lerta leba primary school the head mistress wobi kai sampa lemasam lekai degi nungsi kobi oza magi yum degi Imphal West commando na fakiba pasoi part 3 degi kayen paibam roman bu condition amate yauduna thadok piro haina wakan fam chathakre pasoi apunba maira paibi loop amadi pasoi tuliyama Century Club na sinduna pasoi part 3 committee hall chathaki wakan fam aduna mission pharga tamthiba ek pan sinba yaning de maku condition amate yauduna thadok piro haba play card sing thietki Roman gi loina bina fongdor pada mahak pasoi part 3 gi sengi agent oibani loina na SSA gi makhada school asida su thika gi thabak tawni hauke July tang amada thika gi aro bill pinena ba head mistress na maki yumda kaurga sel piringa da commando na Roman bu faraga KCP mangal gi miuni haina fongdor pani mangona sirib maral yumpham yaudobini haiki asida mawanda
खबर पाउटे मरान मैम सिजल्लगा पिछनबिरे मसी आइगे नुपागी ओइनदि याम जमना लेजब मिसक अमनि महाक मराल अमत लेते आइना लवे मराम अदुना मा होंद सिरियो मराना से आइना सुना याजनिंदे लेकाइना सु याब ngमोय रुबा मतमदा मा कंडीशन अमत याउदना अदो फिर Manipur National Sports University lingnabigi matangda anirak suba consultative meeting BJP Manipur Pradesh na sinduna MD Hall da ngasi pangtukre mifum asida state unit ki lusingba sing civil society sanaroi senior citizen amadi sports punung sijaba miyo kyana saruk yaki International Standard Sagadoriba University asina lamdamasigi amasung leba asi mingsit kaya por kadoribani asmuk kudong saba si ekoi khudimakna lahongna bohonagadabani Manipur government na chap saba thabo lokhatabadagi university asi atopa state ta hongkhrabadi madugi daitpumba government asina pugadabani phongdongna ki Joint Committee ILPS nangasi ahing nungyaidige kauriba pung tara mapal gen strike asibu sogatpoina Manipur University Student Union nasu MU campus manung amadi akoibada hayeng pung tara nithugi public curfew lautukre hauzik sanabagi pau amuk Nasigi sanabagi pau da USA gi Fairfax Virginia da June 16 July manga faw pangthokiba World Police and Fire Games wrist wrestling gi right arm the gold left arm the silver amadi 5.8 gi 5.10 feet ki tall category bodybuilding competition da mari suba position taglaba India gi mahu sindra saru yaruba singjamai lesang them lekai digi hauji ojik 6 IRB gi habildar oiba amadi Manipur Police Sports Club ki bodybuilder L Kumarjit Maitei opui thorom apunwa fitness center nagampal sindra center ki conference hall da pangthokre Thomasida Punba Fitness Center ki Managing Director Yumnam Hamlet, Centers ki Director P.I. Stromes, Bank of India Imphal Branch ki Manager S. Prakash Punba Fitness Center ki ISR Manager K. Lakshmi Centers ki Chief Instructor M. Santosh Amadi, Advisor Sanjit Susarya ki Wangang ki Basingna Games asida L. Kumar Jina India ki dinatana Manipur ki damak chauna mai purapabu thagat paphungdona ki Managing Director Yumnam Hamlet na Sanaroi amada sangadaba gun sing suni yauraba sanaroi aduna competition da soidina mai pakwi lamida so mateng oi gunasi yaubuna kumarjina malem pumbagi pangthokriba competition adu da chawna mai pakpa ngamkhibani haiki competition adu saruk yadru medal fanglaba el kumarjina pangthokriba competition adu da thengna khibasing matang da wangang laduna tungda su ngasi phanglokliba sidagi hen chawba mai pakpa purakna bohona bada Manipur gi praja section khurim mating pangbiu haiki Sahi si August Madagani Fauba Captain Mahal Tondiar Pet Chennai the Pangthokadoriba Taramari Suba All India Ryusin Khan Sitorio Karate Championship Amadi International Ryusin Khan Sitorio Karate Championship Saruk Yanaba Official Mari Yauna Karate Kas Nupa Nupi Humpunitoi Khankre Khalaba Singh Thasi Kumga the head officer report Tonaba All Manipur Ryusin Khan Sitorio Karate Association Secretary Morangthem Ibomchan Thokpa Chirolama Khangali First Royal Cup King asi Sanakeva Mari Subaru ba quarter final match ta Basai Thamai bana Avian House goal ohum anida Mighty Federal semi final sangkre hayang aham semi final da Arun Enterprises amadi aikoi club sanargani Manipur Veteran Cricket Association gi tarahum de subajran body mifum tha asigi tarani thogi ayupung mapal makhai da luwang sangbam gi luwang popu cricket stadium na pangthok lagani mifum asida tuan ba agenda puthok tuna khanagani hairi Manipur Rifle Association Sinduna Thasi Kunithorigi Taramanga Fauba Kumalampak Sports Complex Shooting Race the Anisuba KS Botonsna Debi Memorial Shooting Competition Pangtolgani Competition Asida Air Weapon 30-meter Air Rifle Samadi Piston .22 event ki Kumanga 25-meter pistol Amadi 50-meter da Atohen Tanagani Thaski Tara Nepal Ayupung Taruk Tagi Tara Faw Manungda Association Asida Mari Lenabasi Sangsing Pisilakadamini Hairi Yumbu SYDA Amadi 7-star Hyrok First Saida Trophy State Level Men's Open 9-a-side Football Tournament ki semi-final Sankre Sports and Youth Development Association Saida Thobal Thobon Sinduna Thobal Atopa Makhalekai Haikreng Makong Ground Team Kuntaruk Nasaru Yaduna Satariba First Saida Trophy State Level Men's Open 9-a-side Football Tournament ki Sasane ki quarter final match KYC Kainona YPA Sangayum Pambu goal ohum
amada mai thi piduna semi final changkibani KYC kaino gi mai papui goal singa du thamajina ani Imran ama chankhi YPWA sangai umphong ge matanga goal aduna joy channa chankibani Sahi si October ani dagi mari fauba Orissa gi Rourkela da pangthokadoriba taruk suba sepak takraw Federation Cup amadi sahi si gi pangthokadoriba kuntaruk suba Senior National Sepak Takraw Championship gi sem saboina Manipur Sepak Takraw Ad hoc Committee na nupa amadi nupi gi Senior State Level Sepak Takraw Championship sahi si August taruk tagi mapal fauba Tageli Sai Indoor pangtholagani saruk yaning club sina Kumalapa Indoor Stadium amadi Tageli Sai Indoor Hall da tha asigi Nepal gi ayuk pung taruk tagi mapal fau manungda entry form lorga tha asigi kunthama toi fau manungda pisin gadabani hairi District Level Tennis Table Tennis Association Imphal West Sinduna tha asigi tara taruk tagi tara mapal fauba DM College campus laiba Indoor Stadium da kuntham doi suba State Open Ranking Table Tennis Championship pangtholagani Manipur Table Tennis Association being Makata Pangtokadoriba Championship asida single event ab double event ki tungan ba category da thohen tanagani thas ki taram doi fau manung da association asri mari lenaba se sangsing thajil kadabni hairi hauzik ngasi nongma eng sagi pau ICR Lampel Party ki phangba pau gi matung ina ngasi ki khwadi saba degree Celsius kun mapal 10 khwadi ba degree Celsius kun mari 10 nungsitiaw ising malin gi chang ek da marfutaru nungthil cha da Ruhuda tare dongjugi chang kuntre 10 millimeter ni. Hauzik arwebada maru pau amona. Liquor prohibition lokthok tuna hekta chanhan bagi wafum naite sab chaba firep ama logdringai da masigi apaba amasung phataba sing mapung phana khanaba matau tai haina simnesa okrami bobina phongdokre. Chak chana ba chakki naha ama sidun leremle iril bungda miam lambi thingbi khongjang changsing khre amasung ISBS Manipuri Short Film Fiction Festival lisingani tara manga gi dama khangalaba film kunthra taru hayeng dagi ISTV da sandok pa horakani hausi ko ni da ISTV news pata solution jere meng tabi punapong khana kurumjani